ꯃꯇꯝ ꯑꯃꯗ ꯆꯤꯡꯅꯨꯡꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯂꯩꯕ ꯊꯦꯜ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯈꯨꯡꯒꯪ ꯑꯣꯏꯕꯅ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯀꯌꯥ ꯇꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯑꯃꯅ ꯑꯃꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪꯁꯤꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯈꯛꯁꯨ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯗꯨ ꯂꯩꯇ ꯂꯥꯏꯔ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯆꯤꯡꯂꯣꯟ ꯇꯔꯦꯠ ꯂꯥꯜꯂꯒ ꯂꯩꯕ ꯑꯆꯧꯕ ꯁꯍꯔꯗ ꯁꯦꯜ ꯇꯥꯂꯨꯅꯤ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯃꯇꯝꯗꯣ ꯆꯥꯎꯊꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯅꯦ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇ ꯍꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯤꯡꯂꯛꯄꯅ ꯆꯥꯎꯊꯣꯏ ꯃꯔꯤꯡꯖꯦꯜ ꯄꯥꯜꯂꯤ, ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯊꯣꯏ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯃꯤ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯖ ꯅꯣꯝꯖꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯥꯂꯤ ꯅꯥꯏꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯉꯁꯤꯅ ꯑꯋꯥꯡꯗ, ꯍꯌꯦꯡꯅ ꯃꯈꯥꯔꯣꯝꯗ, ꯑꯁꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯆꯥꯛ ꯍꯥꯞꯄꯤ꯫ ꯈꯨꯜꯒꯤ ꯂꯧ ꯎꯕ, ꯆꯤꯡꯃꯥꯏꯗ ꯄꯥꯝꯂꯧ ꯎꯕ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥꯗꯁꯨ ꯆꯥꯎꯊꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯄꯨꯝ ꯊꯤꯠꯅ ꯁꯨꯖ ꯅꯣꯝꯖꯔꯕꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯅꯠꯇꯅ ꯃꯥꯒꯤꯗꯃꯛ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯊꯣꯏ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯌꯦꯡꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯁꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯍꯥꯏꯔꯒꯗꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤ ꯅꯤꯡꯊꯝ ꯆꯪꯂꯛꯄ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯔꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯗꯒꯤ ꯆꯍꯤꯗꯨꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯇꯈꯦꯜꯂꯩꯒ ꯆꯥꯎꯊꯣꯏꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯆꯥꯎꯊꯣꯏꯗꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯐꯝꯗꯤ ꯊꯝꯕꯨ ꯊꯝꯈ꯭ꯔꯣ, ꯅꯣꯡꯃꯇ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯍꯥꯛꯇꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯅꯤ, ꯂꯥꯏꯔꯕ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯈꯦꯜꯂꯩꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯍꯥꯏꯉꯝ ꯇꯧꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯇꯈꯦꯜꯂꯩꯅ ꯆꯥꯎꯊꯣꯏꯕꯨ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕꯅ ꯃꯁꯥꯗꯣ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯨꯝꯍꯩꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯆꯥꯎꯊꯣꯏꯕꯨ ꯌꯦꯡꯗꯨꯅꯇ ꯂꯩꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯎꯊꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯈꯜꯂꯨꯕ ꯂꯩꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯇꯈꯦꯜꯂꯩ ꯄꯥꯈꯪꯗꯨꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗꯣ ꯇꯌꯥꯡ ꯇꯁꯣꯏꯔꯝꯃꯤ, ꯇꯨꯝꯕ ꯌꯥꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯈꯦꯜꯂꯩꯅ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯄꯦꯅꯨ ꯍꯣꯏꯗ ꯆꯥꯎꯊꯣꯏꯒꯤ ꯃꯔꯝꯗ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯖꯗꯕ ꯃꯇꯧꯗꯨꯗ ꯄꯦꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯑꯦ ꯏꯇꯥ, ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯄꯤꯔꯦꯗ꯫ ꯀꯔꯤ ꯊꯧꯒꯥꯏꯕꯨ ꯂꯩꯕꯒꯦ? ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ." ꯇꯈꯦꯜꯂꯩꯅ ꯈꯨꯝꯃꯤ: "ꯄꯦꯅꯨ ꯆꯥꯛ ꯆꯥꯕꯒ ꯂꯥꯏꯔꯤ, ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ." "ꯏ, ꯀꯔꯤ ꯋꯥꯇꯥꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯉꯥꯎꯍꯜꯂꯕꯒꯦ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯈꯦꯜꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ: "ꯄꯦꯅꯨ, ꯃꯁꯥꯗꯤ ꯈꯪꯂꯝꯂꯣꯏ, ꯑꯩꯇꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯤ꯫ ꯍꯧꯗꯣꯛꯂꯨꯔꯒ ꯆꯣꯞꯀꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯪꯗꯦꯗ." ꯄꯦꯅꯨꯅ ꯈꯨꯝꯃꯤ: "ꯏꯇꯥꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯇꯝꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯥꯏꯔꯣꯃꯤ, ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯂꯦ." ꯇꯈꯦꯜꯂꯩꯗꯨ ꯃꯃꯥꯏ ꯉꯥꯡꯂꯞ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ: "ꯉꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯔꯦꯞ ꯋꯥꯡꯕ, ꯀꯨꯆꯨ ꯉꯧꯕ ꯅꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯄꯗꯣ ꯀꯅꯥꯅꯣ? ꯃꯤꯅꯗꯤ ꯅꯣꯏꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯅꯩ." ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨꯗ ꯄꯦꯅꯨꯗꯣ ꯍꯧꯅ ꯅꯣꯛꯈꯤ, ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯗꯤ ꯃꯃꯥꯏ ꯃꯛꯁꯤꯟꯅ ꯍꯥꯏꯔꯝꯃꯤ: "ꯀꯔꯤ ꯇꯧꯔꯒꯦ ꯄꯦꯅꯨ?
ꯑꯩꯒꯤ ꯋꯥꯐꯝꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯣ? ꯄꯦꯅꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥꯗꯣ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦ, ꯆꯥꯎꯊꯣꯏ ꯀꯧꯕꯅꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯃꯌꯨꯝ ꯃꯀꯩꯀ ꯄꯥꯜꯂꯕ꯭ꯔꯣ ꯃꯍꯥꯛꯄꯣ? ꯄꯦꯅꯨꯅ ꯈꯨꯝꯃꯤ, ꯄꯥꯟꯗ꯭ꯔꯤꯗ, ꯄꯥꯈꯪꯅꯤ꯫ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯕꯨꯡ ꯆꯥꯎꯊꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤ ꯈꯜꯂꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯃꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯩ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯇꯥꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤꯗꯣ꯫ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯀꯌꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯄꯤꯕ ꯉꯝꯗꯦ꯫ ꯄꯥꯂꯤ ꯅꯥꯏꯅ ꯃꯍꯥꯛꯄꯨ ꯆꯥꯛ ꯄꯤꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯄꯦꯟꯊꯣꯛꯅ ꯂꯩ꯫ ꯑꯗꯨꯒꯅꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯁꯦ ꯏꯕꯨꯡ ꯆꯥꯎꯊꯣꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯥꯛꯂꯅꯤ ꯁꯣꯏꯗꯅ꯫ ꯇꯈꯦꯜꯂꯩ ꯏꯀꯥꯏꯅ ꯈꯨꯝꯃꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯔꯦ꯫ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄ ꯄꯥꯝꯃꯤ ꯏꯇꯥ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯅꯣꯏꯗ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯣ? ꯑꯦ, ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯨꯁꯤ ꯑꯩꯈꯣꯏꯅꯤ꯫ ꯅꯈꯨꯠꯅ ꯑꯃꯨꯕꯗꯣ ꯄꯤꯖꯔꯣ꯫ ꯇꯥꯟꯖꯥꯁꯦ ꯄꯥꯛ ꯂꯥꯛꯂꯣꯏꯌꯦ ꯍꯤꯡꯁꯥꯕꯤ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯄꯦꯅꯨ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯕꯗ ꯄꯦꯅꯨꯒꯤ ꯃꯃꯥꯅ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯨꯔꯦ꯫ ꯆꯥꯎꯊꯣꯏ ꯂꯥꯛꯂꯕꯗ ꯆꯥꯎꯊꯣꯏꯅ ꯇꯈꯦꯜꯂꯩꯕꯨ ꯎꯔꯦꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛ ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯄꯦꯅꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯄꯦꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡ, ꯇꯈꯦꯜꯂꯩꯁꯦ ꯈꯨꯟꯒꯤ ꯄꯥꯕꯨꯡ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝꯅꯤ꯫ ꯑꯩꯗꯤ ꯏꯕꯨꯡꯒꯤꯗꯃꯛ ꯏꯅꯝꯃ ꯑꯣꯏꯔꯒꯦ ꯍꯥꯏꯅꯔꯕꯅꯤꯀꯣ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯈꯦꯜꯂꯩꯗꯤ ꯏꯀꯥꯏꯈꯤꯕꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯄꯦꯅꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯆꯥꯎꯊꯣꯏ, ꯏꯟꯁꯥꯡ ꯍꯥꯎꯇꯕꯔꯣ? ꯅꯆꯜ ꯑꯅꯤꯅ ꯊꯣꯡꯕꯅꯤ, ꯆꯥꯛ ꯍꯥꯞꯄꯛꯈꯤꯒꯦ꯫ ꯏꯌꯥꯅ ꯇꯧꯕꯤꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ꯫ ꯏꯃꯥꯕꯣꯛ, ꯌꯥꯝꯅ ꯍꯥꯎꯏꯗ꯫ ꯄꯦꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯀꯌꯥ ꯆꯥꯗ꯭ꯔꯦ, ꯑꯩ ꯂꯩꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯩ ꯄꯨꯛ ꯊꯜꯂꯦ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯍꯣꯏꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯇꯈꯦꯜꯂꯩ ꯑꯃꯁꯨꯡ ꯆꯥꯎꯊꯣꯏ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯆꯥꯎꯊꯣꯏ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯡꯒꯪꯁꯤꯗ ꯆꯥꯀꯣꯏ ꯆꯥꯔꯒ ꯂꯩꯕꯁꯤꯅꯗꯤ ꯇꯈꯦꯜꯂꯩꯒ ꯑꯩꯒꯒꯤ ꯄꯨꯟꯁꯤꯁꯤ ꯅꯣꯡꯃꯗꯤ ꯂꯥꯞꯊꯣꯛꯅꯈꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯡꯒꯪꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯂꯒ ꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛ ꯄꯥꯡꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇ ꯋꯥꯔꯦꯞ ꯂꯧꯖꯔꯝꯃꯤ꯫ ꯐꯔꯦ, ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯑꯩ ꯆꯥꯎꯈꯠꯂꯔꯣꯏ꯫ ꯑꯔꯥꯞꯄ ꯁꯍꯔꯗ ꯆꯠꯂꯒꯦ, ꯑꯗꯨꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯏꯅ ꯈꯨꯡꯒꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯥ ꯆꯥꯎꯊꯣꯏ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯆꯠꯀꯗꯧꯔꯤꯕ ꯁꯍꯔꯗꯣ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯄꯗ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯏ꯫ ꯆꯤꯡꯒꯤ ꯂꯝꯕꯤ ꯎꯃꯪ ꯐꯥꯎꯗꯨꯅ ꯆꯠꯂꯒꯅ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 10ꯅꯤ, ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯃꯗꯤ ꯃꯆꯪꯏꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯆꯠꯁꯦ, ꯃꯁꯤꯗ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝꯅ ꯅꯇꯣꯝꯇ ꯆꯠꯄꯁꯦ ꯈꯨꯔꯥ ꯍꯣꯏꯅ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯍꯥꯛꯀꯨꯝꯅ ꯊꯧꯅꯥ ꯂꯩꯕ ꯅꯍꯥ ꯈꯨꯡꯒꯪꯁꯤꯗ ꯂꯩꯇꯦ꯫ ꯅꯍꯥꯛꯄꯨ ꯀꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯌꯥꯃꯔꯨꯝ ꯂꯩꯒꯅꯤꯗꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯄꯟ, ꯅꯆꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯈꯣꯏꯒ ꯀꯥꯏꯅꯕ ꯅꯠꯇꯤꯌꯦ꯫ ꯁꯦꯜ ꯇꯥꯜꯂꯨꯔꯒ ꯃꯤꯌꯥꯝꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯅꯕꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯑꯍꯜꯁꯤꯡꯗꯨꯅ ꯆꯥꯎꯊꯣꯏꯒꯤꯗꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯃꯊꯪꯒꯤ ꯑꯌꯨꯛꯇ
Penuna Sauthoi-gidamak sempak mayom ani pirami. Sauthoi-na chatkadoriba khongchattugi pau tavada takhelai thamoi sokna kapsarami. Sauthoi-na satlamdaida Penu amadi takhelaibu pamenaba loiraga umanggi lambida khongsanba horakhi. Mahakna asamba lambel thirakpada umanggi lambel phawraga laklammi. Masada karisu ahenba potlam pude. Lengzumda khaw ama yali aduga Penuna pirakpa sempak kharatamag puraga laklammi. Mahak asumna leptana asum lakpa matamda singmai amakhak lanthoknaga ahangba lamhang amakhak thengnarami. Hariba lamhangdu sanjabung oibana san mayam amakhak sajik saba thengnarami. Adubu matamduda yamna ngakpa khonjel ayakpa amakhak khudakta tarakhi. Khonjel dugi maikei adomda yamna thuna chansillammi. Matamduda mahakna ure. San hatam amakhak thaurina uzaw amagi marada yasillaga mangaksam laksillaga laibado mahakna urammi. Khudakta mahakna chansillammi aduga sandugi yasilliba thaurido lawthoklammi. Aduga matomta soli. Sansi ay laklamdragadi makhauri laktuna siramnida. Sandu thauri lawthokpadagi san mayamdugi marakta chansinkre. Madu ubada Sauthoi-na matomta hairammi. Panabu phare kon thauri asangba amadum phangle. Masina aigi khongchatsigi marup oirage. Sauthoi-na kon thauridu mahaki khawda hapsilli. Masigi matungda mahak khongchattu makha tarammi. Phana sangna chatlaba matungda singmai amagi loksapta ising saibi amakhak thengnarami. Mahak nungzaw kayadu kan kalaga ising manak yoksilaklammi. Masadusu chokthabanasu loirabani. Paktharaga mahak mamai mamit tathokpa loiraba matungda singjumdu mabuk pena thaklammi. Mahakna ising thakpa loiraga chatki haina onthorakpa matamda thengu amakhak nung mathakta chatpa thengnarami. Thengudu uba matamda Sauthoi-na tap pharammi. Aduga mahaki khawda hapsilli matomta asumna hairammi. Nungaireda aigi khongchasigi anisuba marup amasu phangle. Haujikti aikhoi ahum sure. Thauri amane thengu amane aine. Asumna mahaki khongchatto makha tarammi. Mahak phana sangna chatlammi. Singmai amasu kaba loiduna kumtharakpa matamda asauba ukak manba ama lapna urammi. Kari posakno haina yamna thuna changsillammi. Haujikti mahakna ure posakto yamna sauba pung amani. Hariba pungdu pungmai saun ga loinana yaurammi. Khudakta Sauthoi-na saun singdu tinglammi. Aduga pung mari yauramdabaduda mahaki kokset phido lawthoklammi. Aduga pung mari oina semlammi. Thinduna yengba matamda asukki matik makhol haurammi. Masidi phanabu nungai haiduna Sauthoi umangduda matomta pung solom tauraga jagoi sadoklammi. Mahaki punggi makholna umangdo pungnin hek nilli. Upal wapal kayada tunglamba usek waya kaya maromsu khangbadagi loinamak paithoknakhi. Ngaihak solom tauraba matungda mahak masado sak lamba phaurakle. Mafam saba yenglaga mahak asauba uzaw amagi makhada unawana singdu loinamak sitoklammi. Aduga ahing yarek lagi haina khaledo. Mahak uzawdugi makhada Penuna pirakpa sempakto khara sarammi. Aduga nungaina tumthoklammi. Kayam kuina tumkhrabano haiba mahak khangamde. Mahak na mitkap thorakpa matamda ahing nongyay oiramle. Manakta umanggi sa kay lamhui kayana yakna khongba tarammi. Masadu kikibana mahak tumthaba ngamre. Mapukningda taibang mapubu mikon thagonjaduna akiba kayadagi ngakthokpiyo haina khurumjay. Mahak na ahing dugi amamba marakta umangduda koirei leraga yengluba matamda arapada maingal amakhak pisak pikna urammi. Mahak na matomta khalli. Aina lakliba sidi phana sangla male. Anakpada mi taba khulleiba male. Maingal se kadaidagi no haiba khangdadi khangdoklage. Maingal du tamna Sauthoi asum changsilammi. Adubu asum lapthokpagum yaubadi sungyau yauramde. Matomta khalli. Karino aina uriba maingal sibu wakhaldagi thokpa marisika haibadura. Satliba makhai yauba ngamdrena. Asumna Sauthoi leptana maingalgi maikaida sangsinkhibada nungzaw ngakta ngaiba singmai amakhak thengnarammi. Hariba nunggi singmaidugi apikpa makhulamadagi maingaldo thorakpa oirammi. Manak naksillaga yenglubada nung mapaiduda yamna akiba phangna sauba thongjaw amakhak thengnarammi. Mahakna khalli.
ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯃꯔꯩꯕꯖꯥꯠꯅꯤ ꯃꯍꯥꯛ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯊꯣꯡꯗꯨ ꯅꯝꯊꯦꯛꯂꯒ ꯆꯪꯒꯦ ꯇꯧꯕꯗꯁꯨ ꯃꯅꯨꯡꯗ ꯑꯀꯟꯕ ꯄꯧꯔꯣꯜ ꯑꯃꯈꯛ ꯊꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯪꯐꯝ ꯌꯦꯡꯂꯛꯄꯗ ꯊꯣꯡꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯃꯩꯉꯥꯜ ꯊꯣꯛꯄ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯈꯛ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯈꯨꯜꯗꯨꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯄꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯨꯡꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯔꯨꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯇꯨꯝꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯍꯤꯡꯆꯥꯕꯁꯤ ꯃꯌꯥꯅ ꯁꯤꯡꯖꯪꯒꯨꯝ ꯄꯥꯜꯂꯤ ꯃꯅꯥꯀꯣꯡꯁꯨ ꯈꯨꯗꯦꯡꯒꯨꯝꯅ ꯄꯥꯛꯂꯝꯃꯤ ꯃꯃꯤꯠꯁꯨ ꯉꯥꯅꯨ ꯃꯔꯨꯝꯒꯨꯝꯅ ꯆꯥꯎꯔꯝꯃꯤ ꯐꯤꯚꯝꯗꯨꯗ ꯆꯥꯎꯊꯣꯏ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯇꯨ ꯃꯃꯥꯜ ꯄꯨꯝꯕ ꯇꯨ ꯆꯨꯡꯉꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯄꯨꯡꯗꯨꯗꯒꯤ ꯑꯣꯟꯊꯔꯝꯃꯤ ꯂꯩꯃꯥꯏꯗ ꯁꯨꯖꯤꯜꯂꯒ ꯇꯥꯔꯝꯃꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯦꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯨꯔꯨꯡꯒꯤ ꯊꯣꯡꯖꯥꯎꯗꯨ ꯃꯄꯥꯜꯗ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯤ ꯏꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯍꯤꯡꯆꯥꯕꯁꯦ ꯇꯨꯝꯂꯝꯕꯒꯤ ꯐꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ ꯈꯣꯡꯁꯤꯁꯨ ꯎꯃꯪꯒꯤ ꯂꯝꯕꯦꯜꯗ ꯇꯤꯡꯈꯪꯅ ꯌꯨꯈꯤꯕꯗꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯃꯐꯝꯁꯤꯗꯤ ꯍꯤꯡꯆꯥꯕ ꯂꯩꯕꯅꯤꯅ ꯁꯥ ꯀꯩ ꯑꯃꯠꯇꯁꯨ ꯂꯥꯛꯂꯔꯣꯏꯗꯣ ꯇꯨꯝꯕꯨ ꯇꯨꯝꯊꯣꯛꯀꯦꯗ ꯍꯩ ꯊꯣꯡꯁꯨ ꯁꯪꯕ ꯑꯣꯏꯅ ꯇꯨꯝꯂꯒꯦ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯇꯨꯝꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯤꯡꯆꯥꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯂꯥꯎꯔꯛꯈꯤ ꯍꯩ ꯅꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯣꯡ ꯃꯄꯥꯜꯗ ꯂꯣꯜꯂꯤꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯎ ꯑꯩ ꯍꯛꯆꯥꯡꯁꯦ ꯁꯦꯡꯗꯣꯛꯅꯤꯡꯂꯕꯅꯤ ꯍꯤꯡꯆꯥꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯆꯥꯎꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯃꯍꯥꯛ ꯊꯣꯡ ꯃꯄꯥꯜꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯡꯗꯨ ꯀꯟꯅ ꯌꯩꯔꯒ ꯈꯨꯝꯂꯝꯃꯤ ꯀꯅꯥꯅꯣ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯕꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯁꯤꯗ ꯅꯀꯣꯛꯇꯨ ꯊꯥꯗꯠꯂꯒ ꯅꯕꯨꯛꯇ ꯅꯝꯃꯨꯔꯥ ꯍꯤꯡꯆꯥꯕꯅ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯃꯤ ꯑꯦ ꯑꯀꯟ ꯑꯊꯧ ꯁꯥꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯑꯩ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯐꯤ ꯃꯥꯡꯗꯧꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯝꯌꯣꯠ ꯌꯣꯠꯀꯅꯤ ꯈꯪꯉꯨ ꯆꯥꯎꯊꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥꯏ ꯅꯅꯥꯎ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯉꯁꯤ ꯍꯤꯡꯆꯥꯕ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯔꯒꯗꯕꯅꯤ ꯑꯩ ꯅꯪꯒꯨꯝꯕ 3 ꯍꯦꯟꯅ ꯆꯥꯎꯏꯀꯣ ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ ꯀꯔꯤ ꯍꯥꯏꯕ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕꯅꯣ ꯅꯪꯕꯣ ꯍꯩ ꯌꯦꯡꯖꯧꯁꯦ ꯑꯩꯒꯤ ꯁꯝꯅꯥꯃꯨꯛ ꯆꯥꯎꯔꯝꯅꯤ ꯑꯩ ꯈꯪꯉꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯅ ꯑꯍꯣꯕ ꯃꯈꯨꯜꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯝ ꯊꯧꯔꯤꯃꯨꯛ ꯆꯥꯎꯕꯗꯣ ꯂꯪꯊꯣꯔꯛꯂꯝꯃꯤ ꯁꯝꯅꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯃꯇꯝꯗ ꯇꯨꯞ ꯂꯥꯎꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯆꯥꯎꯊꯣꯏꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯗꯕ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯀꯣꯟ ꯊꯧꯔꯤ ꯑꯆꯧꯕꯗꯨ ꯑꯍꯣꯕ ꯃꯈꯨꯜꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯊꯧꯔꯤ ꯑꯆꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯗꯨꯁꯨ ꯀꯤꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯤꯡꯆꯥꯕꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯍꯤꯛꯄꯤ ꯑꯃꯈꯛ ꯐꯥꯔꯒ ꯑꯍꯣꯕꯗ ꯂꯪꯊꯣꯔꯛꯈꯤ ꯍꯥꯏꯔꯤꯕ ꯍꯤꯛꯄꯤꯗꯨ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃꯒꯨꯝꯅ ꯆꯥꯎꯔꯝꯃꯤ ꯂꯩꯃꯥꯏꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯆꯥꯎꯊꯣꯏꯅ ꯍꯤꯡꯆꯥꯕꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯑꯄꯪꯕ ꯅꯪꯒꯤ ꯍꯤꯛꯄꯤꯁꯤꯗꯤ ꯌꯥꯝꯅꯕꯨ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯆꯥꯗꯨꯝ ꯆꯥꯊꯣꯛꯀꯦ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯔꯒ ꯆꯥꯕ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯅ ꯄꯨꯔꯛꯄ ꯊꯦꯡꯒꯨꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯄꯪꯕ ꯍꯤꯡꯆꯥꯕ ꯀꯛꯅꯥꯎ ꯌꯦꯡꯖꯧ ꯍꯩ ꯑꯩꯒꯤ ꯍꯤꯛꯄꯤꯅꯤꯁꯦ ꯑꯁꯨꯝꯅ ꯊꯦꯡꯒꯨꯗꯨ ꯎꯕꯃꯛꯇꯗ ꯍꯤꯡꯆꯥꯕꯗꯨ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯅ ꯊꯦꯡꯒꯨꯗꯨ ꯆꯤꯛꯄ ꯃꯇꯝꯗ ꯀꯟꯕꯅ ꯆꯤꯛꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯤꯡꯆꯥꯕꯗꯨ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯅꯍꯥꯛꯅ ꯆꯥꯎꯏ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯗꯣ ꯃꯍꯥꯁꯣꯏ ꯑꯩꯕꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯆꯒꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯐꯝꯁꯤꯗ ꯑꯩ ꯂꯦꯞꯈꯠꯄ ꯌꯥꯗ꯭ꯔꯦꯃꯤ ꯆꯥꯎꯊꯣꯏꯅ ꯄꯨꯡꯗꯨ ꯌꯩꯔꯒ ꯍꯥꯏꯔꯝꯃꯤ ꯍꯣ ꯉꯁꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯆꯥꯕꯤꯔꯔꯣꯏ ꯅꯍꯥꯛꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯕꯗꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯩꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯖꯈ꯭ꯔꯣ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯊꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯡ ꯃꯔꯨꯝꯗ ꯃꯍꯥꯛ ꯂꯩꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯀꯟꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯤꯡꯆꯥꯕꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯑꯩ ꯁꯨꯔꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯍꯤꯡꯆꯥꯕ ꯂꯩꯇ꯭ꯔꯕꯗ ꯆꯥꯎꯊꯣꯏꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ
सुरुंगी कासिंगदु मी चाखिबगी सरू पोलांगना पिक थल्ले तौबतबो मी सिंगदुदगी मुलहौबा सना लुपा लनथुम कयाना सिंगदुम मसा अमगुमना पैरगा लेरम्मी लनथुम मयामदु उबा मतमदा चाउथोइना मतोमदा सोले ओह अइबो ताइबंग सेबीबा मपु महकना चांबिरे हौजिक्ति अहाक सहरदा चलगा सेल तालुबगी मथौ ताद्रे अइगी खुंगंगदुदा ललथुम सिंगसे पूरगा चलगे अदुगा लाइरबा कयागी मतेंग पांगलगे असुमना चाउथोइ खुंगंगी मी खरगा अमुक लाक्लम्मी अदुगा ललथुम मयामदु लोइनमक पूरगा महाकी खुंगंगदा यौरक्खि हौजिक्ति चाउथोइ सेल पाइबा मिसक अमा हाइबदो ओइरे खुंगंगी लैरिबा लाइरबा इमुंग कयादा लेप्तना मतेंग पांगबा ngamle महाकी असिगुम्बा पुक्सेल साउबा मतौदुदा खुनगी खुलाकपना पेनबिरम्मी मरमसिना चाउथोइबु खुनगी खुलाकपा हापिरम्मी अदुगा महाकी अमता पुक्सेबी ममोम तखेलैगा लुहोंगबिदुना नुंगा याइफना पानखिरम्मी।